ꯂꯦꯡꯁꯟ ꯕꯤꯔꯣ ꯑꯩ ꯉꯥꯏꯕꯤꯔꯝꯕꯩ ꯊꯦꯡꯛ ꯌꯨ ꯑꯁ ꯋꯥꯈꯜ ꯈꯜꯂꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯒꯦ ꯇꯧꯕ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯏ ꯉꯥꯡꯅ ꯑꯁ ꯑꯁꯣꯝꯒꯤ ꯃꯤꯡ ꯑꯝꯇ ꯑꯩꯈꯣꯏꯕꯨꯗꯤ ꯈꯪꯖꯔꯦ ꯑꯗꯨ ꯀꯦꯃꯦꯔꯥ ꯃꯃꯥꯡꯁꯤꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯐꯥꯎꯗꯕ ꯈꯣꯡꯕꯥꯟ ꯇꯥꯕ ꯐꯥꯎꯖꯅꯤꯡꯕ ꯑꯩꯈꯣꯏ ꯐꯥꯎꯗꯕ ꯈꯣꯡꯕꯥꯟ ꯇꯧꯅ ꯐꯥꯎꯅꯅꯕ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯁꯜꯂꯛꯄꯁꯤꯗ ꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝ ꯄꯣꯠꯁꯦ ꯀꯔꯤ? ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯤ ꯄꯨꯂꯞꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯐꯥꯒꯤ ꯇꯧꯅꯩ ꯄꯩꯁꯥ ꯄꯥꯝꯃꯤ ꯄꯩꯁꯥ ꯑꯇꯩ ꯀꯔꯤꯝ ꯃꯋꯥ ꯂꯧꯗꯦ ꯄꯩꯁꯥ ꯃꯅꯤ ꯏꯁ ꯅꯣꯠ ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯥꯏꯅ ꯂꯩ ꯅꯆꯥꯗꯨꯐꯥꯎꯗ ꯌꯣꯟꯊꯣꯛꯑꯒ ꯃꯣꯖꯥ ꯂꯩꯅꯤꯍꯦ ꯐꯥꯎꯗꯕꯁꯤ ꯌꯥꯔꯤꯁꯤ ꯐꯥꯎꯗꯕꯁꯤ ꯇꯞꯊꯔꯣ ꯑꯁꯤꯝ ꯊꯥꯗꯣꯛꯈꯣ ꯐꯥꯎꯗꯕ ꯑꯩ ꯀꯩ ꯑꯔꯥꯟꯕ ꯍꯥꯏꯈ꯭ꯔꯒꯦ? ꯊꯥꯖꯜꯂꯧꯔꯅ ꯑꯁꯤ ꯅꯨꯄꯥꯁꯤ ꯅꯈꯣꯡꯗꯗꯤ ꯌꯨꯡ ꯍꯟꯖꯜꯂꯧꯔꯣ ꯄꯦꯂꯥ ꯑꯝꯗ ꯌꯨꯡ ꯍꯟꯖꯜꯂꯒ ꯅꯣꯏ ꯐꯃꯥꯡꯗ ꯍꯩꯖꯜꯂꯨꯔꯣ ꯈꯣꯟ ꯄꯤꯛꯅ ꯑꯃ ꯆꯠꯂꯨꯕ ꯈꯣꯟ ꯄꯤꯛ ꯆꯠꯂꯨꯅ ꯍꯣꯔꯦꯟ ꯀꯣꯟ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯈꯣꯟ ꯄꯤꯛ ꯆꯠꯂꯨ ꯈꯣꯟ ꯍꯥꯏꯕꯅꯤꯀꯣ ꯑꯃꯨꯛ ꯀꯥꯔꯟ ꯇꯨꯔꯟ ꯇꯥ ꯂꯩꯔꯝꯅꯤ ꯐꯥꯎꯗꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯄꯥꯝꯖꯗꯕꯁꯦ ꯍꯥꯏꯗꯤ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯀꯣꯏꯂꯥꯁ ꯑꯀꯥꯏꯕ ꯄꯥꯝꯗꯕ ꯅꯠꯇꯕ ꯅꯣꯡ ꯆꯨꯔꯒ ꯃꯩ ꯂꯥꯛꯇꯕ ꯅꯠꯇꯕ ꯑꯁꯤ ꯅꯠꯇꯕꯤꯗ ꯅꯪꯅ ꯄꯥꯝꯗꯕ ꯃꯤ ꯑꯃꯅ ꯄꯥꯡꯊꯣꯛꯄ ꯊꯕꯛꯇ ꯅꯪꯅ ꯄꯥꯝꯖꯗꯕ ꯑꯗꯨꯝꯇ ꯍꯥꯏꯕꯤꯌꯨ ꯃꯣꯏꯒꯤꯁꯤꯕꯨ ꯀ꯭ꯌꯨ ꯂꯦꯞꯄꯤ ꯖꯥꯠꯂꯅꯦ ꯄꯨꯡꯁꯤꯕꯨ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ? ꯑꯩ ꯁꯣꯝꯗ ꯑꯉꯥꯡ ꯂꯧꯕ ꯆꯠꯀꯗꯕꯅꯦꯕ ꯃꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯕꯨ ꯊꯣꯡ ꯍꯥꯡꯗ꯭ꯔꯤ ꯖꯥꯠꯂꯅꯦ? ꯑꯩꯒꯤ ꯅꯣꯡꯃꯩꯁꯤꯅ ꯀꯅꯥꯗ ꯀꯥꯞꯇꯣꯏꯖꯥꯠꯅꯣ? ꯍꯣꯏ ꯀꯣꯏꯂꯥꯁ ꯑꯀꯥꯏꯕ ꯃꯩ ꯅꯣꯡ ꯆꯨꯔ ꯃꯩ ꯂꯥꯛꯇꯕ ꯈꯣꯠꯇꯕ ꯑꯩ ꯄꯥꯝꯗ ꯁꯤꯒꯨꯝꯕꯗ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯄꯥꯝꯗꯕ ꯃꯤ ꯍꯧꯖꯤꯛꯀꯤꯗꯨꯅꯤꯁꯦ ꯑꯩꯅ ꯄꯥꯝꯗꯣꯏꯁꯦ ꯃꯣꯏꯒꯤ ꯁꯤꯒꯤ ꯁꯣꯁꯤꯕꯨ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯗꯣꯏꯖꯥꯠꯅꯣꯅꯦꯍꯦ? ꯄ꯭ꯔꯣꯃꯤꯁ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟ ꯁꯣꯐ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯟꯗꯛ ꯇꯥꯡ 35ꯗꯩꯅ ꯇꯥꯡ 10 ꯐꯥꯎ ꯑꯉꯥꯡ ꯑꯍꯟ ꯂꯣꯏ ꯌꯥꯎꯕ ꯌꯥꯏ ꯁꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯥꯏꯁ ꯍꯥꯟꯅ ꯍꯥꯏꯒꯦ ꯐꯤꯁꯦ 2100 ꯑꯗꯨꯒ EMIꯁꯨ ꯂꯩ ꯑꯗꯨꯗꯤ ꯃꯟꯂꯤꯅꯤ ꯏꯟꯁꯇꯣꯜꯃꯦꯟꯗꯁꯨ ꯄꯤꯁꯨ ꯌꯥꯅꯤ ꯁꯤꯒꯤ ꯋꯥꯔꯛꯁꯣꯞ ꯄꯥꯡꯊꯣꯛꯇꯣꯏꯁꯤꯅ ꯀꯥꯈꯨꯂꯣꯡ ꯑꯪꯒꯟꯋꯥꯗꯤ ꯍꯣꯜ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯂꯩ ꯑꯌꯨꯛ ꯄꯨꯡ 10ꯗꯩꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯐꯥꯎ ꯇꯣꯄꯤꯛꯁꯤꯡꯗꯨ ꯁꯤ ꯂꯩ ꯁ꯭ꯋꯥꯏ ꯈꯔꯗꯤ ꯃꯣꯠꯈ꯭ꯔꯦ ꯁꯤ ꯂꯩ ꯇꯣꯄꯤꯛ ꯃꯌꯥꯝ ꯄ꯭ꯔꯣꯃꯤꯁꯀꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯅꯤꯡꯕ ꯂꯩꯔꯗꯤ ꯐꯣꯟ ꯅꯝꯕꯔ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯁꯤꯗꯁꯨ ꯊꯣꯛꯍꯜꯂꯛꯀꯦ ꯑꯗꯨ ꯀꯣꯜ ꯑꯗꯨꯝ ꯇꯧꯔ ꯍꯪꯕꯤꯌꯨ